ꯊꯝꯖꯔꯤ ISTV की पाउमियंग ताबिदी बसिंग तराम नोक्सरी नसिगी मुरे पाउदा गाड़ी हुरान बनी हाइबा मियोय अमा मियामना फुबदा सिरे चिंगनिंगाय ओइबा मओंगदा मियोय अमसु सिना फंगले ओजु पाउ सदोन पिजरी गाड़ी यावना अतै हुरान चिंथि की थबक तौबदा चेनबा मियोय अमा मियामना फुबदा लैखिद्रे थौदोक असे ngasi ayuk anganba pung ani makhairom taba matamda lilong saubo kabui blaze manaki tharaurokta thokibani laikhidraba miyoy adudi lilong haurubi makalakai digi MD Abdul Karim gi machanupa MD Nasir Rahman Elias Tachau Chahi Nifuni thaudo thupam dagi phangma pawgi matungina Nasir Rahman yauna miyoy ahumna khulasidagi R15 bike ama huralaga purambadagi miyamna tanabadagi mahak pharga miyoy ani nanthokhi makhoi ahumna purakpa Honda Activa ama su hundoklamki tungda miyamna phubadagi Nasir Rahman mafam aduda laikanaba ngamdana lekhidabani hari asi bhaksang asi lilong police na local bamatungda Jarims ki mokta thamkhre thodo sigi matangda gari mapu El Lalsingam na phongdorpada kulasida huran chinthigi thabak mamangda toina thokre miyam gi asawbuna phathabangam dabadagi laibak thiba thodo asi thokibani haiki adigi muslim sing ayamba sing sa chum koina thatpiraga phabani phabasu adu mayam changna pharaga adu phubadagi asai tharawrok sigi area sida bhak si laikidabani adigi matungda koina as kanano haibadi koi su khangogdre khamasu nangogdi adubu koi madumaina si ana tuwabani na koina police tagi report toraga koina police pick up to ganbani Amromda ngasi ayu anganbada lilong arapti awang lekai gi IMPHAL turel khonungda chinganingai oiba maongda nupa ge si bhaksang maleramle leikidrba miyoy adudi lilong laihau khongdagi MD Nizamuddin masanupa MD Efazuddin Elias Naha ibungo sahi kuntrani hadba miyoy se numit marini mangani gi mamangdagi yumdagi thokibadagi thiba khangdana lerakpani ma wakhal gi lena naba miyoy ni hari ma ki makokta dakpham lerambada natana mana kongda I tarami hari Tangkul Sengi Marumarang Hunba Hodok Pagi Kumai Luira Fanit Ngarang Ukrulgi Boy Kulda Singaigi MLA MK Preso Simarian Hodokre Toromasigi Saruk Amoina Kunjasingna Kulgi Marumarang Mahimarung Tabada Potok Hena Lainina Bagi Tony Bagi Toromsu Pangtoki MLA Preso Simariana Kumayasi Tangkul Sengi Ipai Puhak Takitana Duna Laklaba Kumayamani Adabu Nasi Kristan Dharma Lakpati Kumayasi Mami Samlak Pagum Torkli Maramasina Nasi Mirulna Aukraba Halaman Singboy Kumna Boyna Asuguma Kumayasi Yokapagi Tarai Fatabali Toromasagamari Lainana Natki Overzaway Shakayasu Pangtoki Times of Indiana Samaj Githabak Tauriba Tongan Balup Individual Amadiate Organization Singbu Sakhangduna Say Kuting Piba Lifetime Achievement Award Times of India Social Impact Award Pangkrabi Imasing Nasa IMPHAL Airport Halakre Masida Kanglamaina Sinduna Imasing Butaram no Oki Mamang Segi Agas Kitang Tara Dagi Taramari Pawa Chatakiba Composite Artist Workshop Ta Yakibalai Sing Manipur State Art Gallery Ulakibadu Nasi Loshilagani Kumsigi ayang lay maimagi kabog saibigi thorom pangthokuna nungsit kanbagi phibam phangle haina Uttar Sanglen sana konung thatorpa cherol amada phongdorokli sagon lakpawgidi thoina kanbagi phibam leite hari Manipur State Panchayat Parishad Sinduna Kungama Palak Suba Manipur Panchayat Raj Sammelan ngasi Purapata Leiba Panchayat Bhavan da pangthokre Thoromasada Lok Sabha gi MP Dr. T Mainya Manipur Sarkar gi Additional Chief Secretary Anai Singh Luikham Tongan District Sing dagi lakpa Adhyaksha Upadhyaksha Pradhan amadi members sing na saruk yaki mainana phongdokibada miyam gi mute oiriba mute sing na thamoi seng na praja gi khanuna thabak thorom sing paikhat haningi elected members sing na Manipur Sarkar gi officers sing gi marakta pau phauna duna lakliba scheme sing mapung phana pangthokpada mateng pangbiu haiki afaba system ma tongdei ni hargadi system re mod khadi madu yamna hayeng sum thok awa koramani aduna panchayat election se masi dasengna hauji tawriba se masi Hena Pagalakani having a salad, Mamma Tamjage, Aduga, Hena Pagalamasu, Tawi Yari, Hydra Tamjage. But the election, Jakarta, Dragadi, Yala Agani, Masik election, Tauda, Mother Lebiba, Isle say, Isinau Sibuna, Tawi Cross,
ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯤꯡꯁꯤ ꯌꯦꯡꯕ ꯃꯇꯝꯗ ꯃꯁꯤ ꯑꯩꯈꯣꯏꯗ ꯌꯥꯝ ꯅꯨꯡꯅꯥꯡꯕ ꯄꯣꯛꯏ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯌꯥꯝꯒꯤ ꯑꯋꯥꯕ ꯀꯌꯥ ꯑꯃ ꯊꯦꯡꯅꯕꯁꯦ ꯃꯁꯤ ꯑꯩꯈꯣꯏ ꯁꯦꯡꯅ ꯐꯤꯜ ꯇꯧꯖꯩ ꯍꯨꯝꯐꯨꯃꯉꯥ ꯁꯨꯕ ꯃꯍꯥꯇꯃꯥ ꯒꯥꯟꯙꯤ ꯂꯩꯈꯤꯗꯕꯒꯤ ꯊꯧꯔꯝ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔꯅ ꯁꯤꯟꯗꯨꯅ ꯃꯥꯇꯤꯔꯁ ꯗꯦꯒꯤ ꯊꯧꯔꯝ ꯖꯦꯝ ꯍꯣꯜꯗ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯊꯧꯔꯝ ꯑꯗꯨꯗ ꯃꯅꯤꯄꯨꯔꯒꯤ ꯒꯚꯔꯅꯔ ꯒꯨꯕꯆꯟ ꯖꯒꯠ PHED ꯃꯤꯅꯤꯁꯇꯔ I ꯍꯦꯃꯣꯆꯟꯗ꯭ꯔ ꯔꯨꯔꯦꯜ ꯗꯦꯚꯂꯞꯃꯦꯟꯠ ꯃꯤꯅꯤꯁꯇꯔ ꯐ꯭ꯔꯥꯟꯁꯤꯁ ꯉꯥꯖꯣꯛꯄ ꯑꯃꯗꯤ ꯑꯇꯩ MLA ꯀꯌꯥꯁꯨ ꯁꯔꯨꯛ ꯌꯥꯈꯤ ꯃꯍꯥꯇꯃꯥ ꯒꯥꯟꯙꯤꯒꯤ ꯐꯣꯇꯣꯗ ꯂꯩꯁꯨ ꯀꯠꯇꯨꯅ ꯏꯀꯥꯏ ꯈꯨꯝꯅꯕꯁꯨ ꯎꯠꯈꯤ ꯊꯧꯔꯝꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯂꯥꯏꯁꯣꯟ ꯏꯁꯩ ꯀꯌꯥꯁꯨ ꯁꯛꯈꯤ ꯂꯩꯈꯤꯗ꯭ꯔꯕ ꯖꯥꯇꯤꯒꯤ ꯃꯄꯥ ꯃꯍꯥꯇꯃꯥ ꯒꯥꯟꯙꯤꯒꯤ ꯃꯐꯝꯗ ꯃꯤꯌꯥꯝꯅ ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯏꯀꯥꯏ ꯈꯨꯝꯅꯕꯁꯨ ꯎꯠꯈꯤ MPCC Sinduna, Upumangarak Suba, Mahatma Gandhi, Laikitabiki Thorum, Congress Bhavan the Pangtoki, Thoromoda, MPCC Vice President S. Asobana Lusinduna, Gandhi Murtida Haika Leka Tamki, Thoromasada MLA S. Bira, E. Chan Amasung, Congress Gate, Topu Bakayasu, Saruyaki. IMPHAL District ki mafam sin mathungna January tang kunganipan ge ayuk pung taruk tagi February kunganipan ge ayuk pung taruk phawba CRPF ke dara samagani phumari subsection ani gi makhada mioi manga natraga hena punba khulai oina sizinaba yaba pochai sing puduna chatpada athing matham khre hariba matam sigi manungda miyam gi mifam delina sing basat kadaba leirabadi mangjongna yaba longna ma district magistrate IMPHAL isna khangalagli Mahatma Gandhi National Rural Employment Guarantee Scheme MGNREGS scheme Makhada Saba Community Hall Committee Office ama Haukiba January tang kun gatreta Chingai Oida MLA Peso Simrena Sangakre Sangabi Torum Aduda Kulgi Miyo Kasu Sarjaki MLA na Holasi Lupala Mapansangna Saramba Ubada Angapoi Makatana Awarapa Lerabasu Mahaki Makati Mating Pigani Haina Pondoki Kunda Saigi Service Pangwa Yamwadli Aduka Lampi Roy with the Ure Aduka School Pajama Litri Adu Hositi MLA Amal Ramnina Aduka Akogi Walker Mayam Ramnina Kundi Halmaniam Ramnina Shoydana Luchimbale Ramnina City Mayam Sopaner Awat Apasi Matang Akoi Mayamna Tanbo Pangani Habasi a Yam Chawa Salide Tungda Tribal Development gi Housing Scheme gi Makhada Pirakpa Jingabahan Taruksu Mioi Mangada MLA na Kushinaki FIFA gi Win in India with India project ki Makhada Kumana Paktaliba National Sports Academy ground da Thariba artificial football turf ngasidagi Shanoru Singh da Kushinakre Football Tabasi Namasigi footballer Singh da Kushinabagi Thoramada da Youth Affairs and Sports ki Commissioner R. Kenimai Alphagi President A. Santosh Kumar Amadi Secretary Ranjit Roy Saruyaki Bharat ke Phaba football Shanoru Singh Puthokna Nambagi Pandam da FIFA na Pakatpa project asigi Makhada state manga khangat pada Manipur Yorokpani so Singani Tara dagi artificial turf asai Kumana Park Sports Complex ki NSA ground da thaba horakibani amromda ngasidagi Kerala da pangthokadoriba Umpute Suba National Football Championship for Santosh Trophy damakta tab asida preparation tawba hokre Kushnabagi thonga mari lena Commissioner R. Kenimai na football ground asigi stadium na chingba sangba sagatpagi thabak mathang sahidari soidana losilagani artificial football tab asai mafam ahumda su thana naba sarkar gi thorang leire haiki construction of such ground in 12 plant period, but in the 13 plant period, our department will be proposing to the Planning Commission for inclusion of 3 or 4 such surfaces in different locations, preferably some in IMPHAL and some outside IMPHAL, also in the district headquarters. Maruba Pau Amukana Pizari Gari Huran Bani have a Mio Amamiam, Puba the Sire, Jinganinga Webamong that Mio Amasu Sina Fangle. ISTV Pau me and Tabi sing Amukana.